ꯏꯇꯥꯎ, ꯑꯩ ꯏꯇꯥꯎꯗ ꯀꯩꯅꯣꯝꯃꯇ ꯍꯪꯖꯒꯦ. ꯍꯣꯏ ꯏꯇꯥꯎ, ꯍꯪꯕꯤꯌꯨ. ꯃꯪꯗ ꯃꯥꯜ ꯆꯥꯡꯒ ꯐꯪꯕꯁꯤ ꯇꯥꯏꯕꯪꯗꯁꯨ ꯑꯁꯦꯡꯕꯒꯤ ꯐꯪꯕ ꯖꯥꯠꯂꯥ? ꯑꯩ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯕ ꯃꯪ ꯑꯃ ꯃꯪꯉꯤꯅꯦ. ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤꯍꯦ. ꯃꯥꯒꯤ ꯃꯪꯁꯦ ꯍꯥꯏꯍꯜꯂꯒ ꯑꯩꯁꯨ ꯃꯗꯨꯒ ꯆꯥꯅꯕ ꯑꯃ ꯍꯦꯛꯇ ꯈꯨꯝꯖꯜꯂꯒ ꯀꯨꯝꯍꯩ ꯑꯝꯇ ꯇꯧꯒꯦ. ꯑꯃꯨꯛꯇ ꯂꯛꯅꯒꯦ. ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯏꯇꯥꯎ. ꯏꯇꯥꯎꯒꯤ ꯃꯪꯗꯣ ꯑꯩꯉꯣꯟꯗ ꯇꯝꯃꯣ. ꯑꯐꯕ ꯀꯥꯟꯅꯕ ꯃꯪ ꯑꯣꯏꯔꯝꯃꯗꯤ ꯐꯩꯗꯅ. ꯏꯇꯥꯎ, ꯉꯁꯤ ꯑꯩꯒꯤ ꯃꯪꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯑꯩ ꯐꯪꯂꯝꯃꯤꯗꯣ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ. ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯈꯪꯍꯧꯗꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯅꯤꯅꯦ ꯏꯇꯥꯎ. ꯃꯥꯒꯤ ꯃꯪꯁꯤꯒ ꯃꯥꯟꯅꯕ ꯑꯃ ꯑꯩ ꯍꯦꯛꯇ ꯍꯥꯏꯖꯜꯂꯛꯀꯦ. ꯑꯣ ꯏꯇꯥꯎ, ꯏꯇꯥꯎ ꯈꯛꯇ ꯅꯠꯇꯦ ꯃꯪꯗ ꯁꯅꯥ ꯂꯨꯄꯥ ꯎꯔꯤꯁꯦ. ꯑꯩꯁꯨ ꯂꯧꯕꯨꯛꯇ ꯌꯣꯄꯥꯛ ꯇꯧꯕꯗ ꯁꯅꯥ ꯂꯨꯄꯥꯅ ꯄꯤꯛ ꯊꯟꯕ ꯆꯐꯨ ꯑꯃ ꯊꯦꯡꯅꯔꯤꯕꯅꯤꯅꯦ ꯏꯇꯥꯎ. ꯑꯗꯨ ꯏꯇꯥꯎ, ꯃꯪꯗ ꯑꯁꯨꯝꯅ ꯎꯕꯁꯤ ꯇꯥꯏꯕꯪꯗꯁꯨ ꯑꯁꯦꯡꯕꯒꯤ ꯊꯣꯛꯄ ꯖꯥꯠꯂꯥ? ꯊꯣꯛꯄꯖꯥꯠꯅꯤ, ꯊꯣꯛꯄꯖꯥꯠꯅꯤ ꯏꯇꯥꯎ. ꯑꯩꯒꯤ ꯃꯪꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯄꯗꯣ ꯃꯗꯨ ꯇꯥꯏꯕꯪꯗꯒ ꯑꯣꯏꯔꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ. ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯆꯠꯂꯒꯦ. ꯍꯩꯍꯥ, 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 ꯃꯁꯤꯒꯤ ꯆꯐꯨꯁꯤꯗꯤ ꯌꯣꯄꯥꯛ ꯇꯧꯕꯗ ꯐꯪꯕꯅꯤꯅ ꯑꯩꯒꯤ ꯏꯇꯥꯎꯅ ꯍꯥꯏꯕ ꯁꯅꯥ ꯌꯥꯎꯕ ꯆꯐꯨ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯃꯁꯤꯗꯤ ꯑꯩꯒꯤ ꯅꯠꯇꯦ. ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯗꯤ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯀꯗꯕꯅꯤ. ꯑꯗꯨꯗꯤ ꯆꯐꯨ ꯑꯁꯤ ꯑꯩ ꯏꯇꯥꯎꯗ ꯄꯤꯔꯨꯔꯒꯦ. ꯑꯣ ꯏꯇꯥꯎ, ꯏꯇꯥꯎ. ꯆꯐꯨ ꯑꯁꯤ ꯑꯩꯅ ꯂꯩꯕꯥꯛ ꯇꯧꯕꯗ ꯊꯦꯡꯅꯕꯅꯤ. ꯏꯇꯥꯎꯅ ꯏꯇꯥꯎꯒꯤ ꯃꯪꯗ ꯂꯩꯕꯥꯛ ꯇꯧꯕꯗ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯆꯐꯨ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯕꯗꯣ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯇꯥꯎ. ꯑꯗꯨꯅ ꯆꯐꯨ ꯑꯁꯦ ꯏꯇꯥꯎꯒꯤ ꯑꯣꯏꯔꯕꯅꯤ. ꯑꯣꯏꯔꯝꯒꯅꯤ, ꯑꯣꯏꯔꯝꯒꯅꯤ ꯏꯇꯥꯎ. ꯑꯩꯅ ꯃꯪꯗ ꯎꯕ ꯆꯐꯨꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯁꯦ, ꯂꯧꯁꯤꯜꯂꯨ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ. ꯐꯔꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦ. ꯐꯔꯦ ꯐꯔꯦ ꯏꯇꯥꯎ. ꯀꯌꯥꯗ ꯄꯪꯂꯤꯕ ꯅꯨꯄꯥꯅꯣꯅꯦ ꯑꯁꯤꯕꯨ. ꯑꯩꯅ ꯃꯪꯗ ꯂꯩꯕꯥꯛ ꯇꯧꯕꯗ ꯆꯐꯨ ꯊꯦꯡꯅꯩ ꯍꯥꯏꯗꯨꯅ ꯆꯐꯨ ꯑꯁꯤ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯏꯅꯥꯛꯇ ꯄꯨꯔꯒ ꯂꯥꯛꯂꯤꯅꯤꯅꯦꯁꯦ. ꯐꯅ ꯑꯗꯨꯝ ꯐꯔꯦ. ꯆꯐꯨꯁꯤꯗ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ. ꯃꯁꯤꯗꯤ ꯑꯃꯥꯡꯕ ꯌꯥꯎꯕ ꯆꯐꯨꯅꯤꯗꯅ. ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦ. ꯈꯪꯒꯅꯤ ꯅꯪ. ꯆꯐꯨꯁꯦ ꯅꯪ ꯑꯣꯏꯅ ꯂꯧꯍꯜꯂꯒꯦ. ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦ. ꯈꯪꯒꯅꯤ ꯅꯪ. ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯩꯒꯤ ꯃꯪꯗ ꯆꯨꯝꯂꯦꯗꯅ. ꯃꯁꯤꯒꯤ ꯆꯐꯨꯁꯤ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯅꯤꯅꯦ. ꯃꯁꯤ ꯑꯩꯒꯤ ꯃꯪꯗ ꯎꯕ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯆꯐꯨꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯑꯣꯏꯔꯝꯂꯅꯤ. ꯑꯃꯥꯡꯕ ꯌꯥꯎꯕ ꯆꯐꯨꯗꯨ ꯊꯥꯡꯗꯣꯛꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ. ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ. ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯔꯕ. ꯃꯁꯤꯒꯤ ꯆꯐꯨꯁꯤꯗꯤ ꯃꯅꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯖꯥꯠꯅꯤꯗꯅ. ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯃꯊꯛꯇ ꯑꯃꯥꯡꯕ ꯍꯥꯞꯆꯤꯟꯕ ꯑꯣꯏꯔꯕ ꯖꯥꯠꯅꯤꯗꯅ. ꯑꯩꯁꯦ ꯄꯪꯉꯤꯗ. ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯨꯒꯥꯏꯔꯒ ꯌꯦꯡꯂꯝꯂꯕꯗꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯁꯦ ꯑꯩꯒꯤ ꯑꯣꯏꯔꯝꯒꯗꯕꯅꯤꯗꯀꯣ.